pijari. Education Minister Radhishyamna School amadi Teacher Education College singi fibam hakthengna chatuna yengsinkhre. Reserve Forest area da lam khopsi lambasek Manipur Police amadi Forest Department na takthokre nupi ama wantharakpadagi laikanakre. Kevin PD Minister Karam Syam Minister ki form thado kadabani haiba dabi tawraduna JSC na Minister K Syam gi mitam mai thakre. Kurai Kendru gi MLA na Sanuriba drama tokpiro MLA gi furikhaw dagi puthorokpa JSC na Minister da maram chadaba maral sibasi laibak thibani haina and ibhol na haikre. Kurumjari Times of Manipur Nimidang Pau Mieng Tabiri Punamakpo ARUNBALA na taram noksari ngasigi maruiba pausing miyamda sandokna pijari. Education Minister T.S. Radhishyam amadi Directorate of Education S ki apunba kangbu amana ngasi Tampasna Higher Secondary School Hindi Teachers Training School amadi DM College campus ta leiba Dhanamanjuri College of Teachers Education gi fibam hakthengna na chatuna yengsinkre. Khongchet aduda Minister Radhishyam na Tampasna Higher Secondary School da school asigi mahairoi singna sahi asigi oina pangthokiba Higher Secondary parikya da chada maudraga ni thoi hena mai palakpa asi yamna nungai school asida mahairoi singi pukning singsinba ngamlaga Khali school asigi oina haukiba chahi English ani taragani panda parikyada chada yankhai marikak mai pakibani afaba education ama purakpada school gi infrastructure matiksana lehenba mathau tai mahiroi tambagi chang hengalakpana ahenba classroom mari sengbat saganaba thorang tauragani loinana hostel da lairiba mahiroi singi khudong chana nabagi damak hostel asigi ground floor da tha ani gi manungda temporary toilet amasu thamlagani haina haike tungda DM College campus manungda lairiba Hindi Teachers Training College amadi Dhanamanjuri College of Teachers Education gi fibam yangsinke maduda minister na oza haibasi education system amagi yamna maru oiba saruk amani oza singna mahiroi singda wakhal lausing kaya takpi tambiduna asoba thodang loribani haike. Reserve Forest area da lam khopsilak paseng Forest Department na takthokre nupi ama wantharakpadagi hospital da pukhatuna laikanakre thodok ase Imphal West District Lamphel Police Station gi manung chanba Langol gi Guigailong khulgi miyoi singna Reserve Forest area da lam khopsilak paseng ase Manipur Police amadi Forest Department gi miyoi singna takthokre khunja seng amadi takthokpa lakliba kayagi marakta chaunu muknaba thoki muknaba aduna maram oiraga All Manipur Tribal Union Association gi President Panti Golmai masagi anaba amadagi lecturaktuna hospital da pukhatke takthok palakpada saruk yakiba Central Forest Division gi DFO RK Amarjit na haikibada Indian Forest Act 1927 amadi Manipur Forest Rule 1971 gi makhada Reserve Forest area da khunda laitaba amadi lam khopsin ba yade haibase mayek sengna yauduna lairabani ngasi takthokliba mafam asida tha amagi mamangdagi nauna sajilabasing takthokina ba tangka kayarak hanna haiduna lakhibani adubo khunja singna aroiba oina ngarang fawba matam tharakpa adu thabak oina pangthorak tabadege ngasi khongthang asi lakhotpani haike noma ge suraga talaga saba mafamne karigi dama asigumba se tawrakpra haibisi akhoi Chief Minister phau akhoi condemn tawi aduga Sam Kumar basu akhoi condemn tawi aduga maitai sing haige ngasidi ko yam sauning asi pareng da yam leina karige condemn karige lauthok tabra karige sok traga akhoi khakta karige lakpra sigi wari dang sunate nan maitai lai manai asidasu iroi sembadasu akhoi mathang mathang sum lokthok chabani akhoi na haurakpa matamjida sumai lokthok charagadi hena encroachment se yamdana bana akhoi na hona jabani akhoi gi department akhoi gi senior officers sing tana jarakanda as per Indian Forest Act 1927 aduga Manipur Forest Rule 1971 gi matung ina akhoi na eviction gi process se athajabani aduda mayamda akhoi na hygienic baje akhoi gi division hai tare division gi site sidagi akhoi na hygienic baje mayam cooperate tobiu akhoi na tokjari base public service ni FRA da eligible oiba oidaba haibigi amasu lairi madudi ngasai committee ahomduna khanaga dawune khoina comment pinga leite ko adugi criteria mayam singduda lairiba singse forest dwelling scheduled tribe all scheduled tribe khurimo akhoi eligible oibadi natte ko adu haribus forest dwelling scheduled tribe oibra oidabra
samna haibad eligible oibro oidabra committee dun khana rasunoba maruk du da khona haibad expand torokano haibana expand to wudu sum yeng leragadi ano bisak da sagal kano haibana se lai bisak se 2019 ge neba ado ma court ke order lay FRA lay haidana sum ano expand to wudu kano torogadi it will be very difficult to protect this. Ngasigi takthokpa aduda naungna sajilamba dukan taraga mari sidoki amadi takthokpa lakibasing adugi manungda Forest Central Circle gi conservator L Joy Kumar Imphal West ki additional SP Law and Order Hemanta amadi police ki makok thongba official kyasu saruk yakhe. Kevin PD Minister Karam Syam Minister ki form thadok dabani haiba dabi tawraduna JSC against the bomb blast at Kurai Sajol Laikai gi Thomi Singna Minister Karam Syam gi mitam mai thakre Kurai amadi Langthabal Kendra asi nungsinadana Langthabal Kendra gi miyam na honabignu haina JSC gi convener CS Usaranjana Fongdokre ngasi Kurai Sajol Laikai laiba MLA L Susindro gi yumda pangthokpa pau gi mifom amada convener CS Usaranjana makha taraduna ngarang Langthabal Kendra gi miyam na Kurai Kendra gi MLA gi mathakta siriba maral sing ado yumfam yaudabani Kurai amadi Langthabal Kendra anisi hanadiki hauna yamna nungsinana laminarakpa awa ana kayada mateng pangnaduna lakpani handak thokiba thokdok asidi kendra asigi oina miyam gi famfam thokpa seng fanghalu haibagi wahodagini JSC na thamkiba wafam di mari leinaba minister ama oibana minister fam thadu haibani MLA oibadagi fam thadu haikiba laite seng fangde cheng pibiu haizabani masida miyam da lan uhana bahona biganu haike. Honorable Minister Karam Syamna already mana June 30 numit tara mangani gi manungda sida Kevin PD sida habis abi leriba koi clarification tok driba me amase matik sa action lokala kani haibne matam du di haukre adu orgadi koi kanada haigadabno ising phangdre wat isingi bibag koi gi department adagi mai phangdre power department hai si koi Kevin PD da haidre gi kana haidono koi Langthabal Kendra gi MLA da haijabna chde aduga mana pairu rabanina phamdu pairu rabanina mangunda tajabani magi personal loibana chide kendra anijigi marakta nungsi chanana leminasi aduga amana magi mateng pangminasi akoi ju pangjei somna chudum pangbiro si hunba akoi da hulakpagi muhutta leijadraba sara tanba sing phangjadraba mayam sida masida support oina tobirakani haina ei thajaba thamje Tungda JSC ki yamlaba thongmi singna kongpal kong thongkhongda Minister Karam Syam gi mitam puthoktuna Minister Fam thadu o haina kholau lawbag loinana mitam mai thakhi Minister Fam da jeng pi bangam da jeng pi bangam da Kevin PD Minister Karam Syam Kurai Kendrugi MLA na sanariba drama topiro MLA gi furikhaudagi puthorakpa JSC na Minister da maram chadaba maral sibasi laibak thibani ngamlagadi kendra sigi tha taramapan gi cheng kota chingthokraga tha taranipan gi UC nominee na thagalaglibasi JSC na ticket piu haina Lok Janashakti Party Manipur State Unit ki spokesperson and Ibohol Maitaina Fongdokre wafam asing asi Babu Prada laiba LJP Manipur State Unit ki office ta pangthokpa paugi mifam amada Fongdokibani paugi mifam aduda Secretary T. Samananda, State Secretary Pramada Amadi, District President Y. Ranibala Su Sarugyaki, Spokesperson and Ibhol Maitaina Makha Taraduna, MLA na Mahaki Poketagi Putharokpa JSC na Minister Karam Syam gi mathakta siriba maral ase yamna laibak thibani Khurai yauna Kendra Mari Khundrakpam Lamlai Thongju Amadi Androgisu Contractor Oriba NE Enterprises na June Kulhumdoida Pauche Singda Marik Chumna Sengdokpa Laikre Tha kunmari gi chengi kota gi manungda MLA asigi nominee oiriba Y Thoithoiba Bode Kowa amana tha 18 gi senpham pithorakle lemhoriba tha manga gi chengi kota contractor da
Lady Haina Mayek Sengna Palava Fawada Minister the Maral Sizin Base Angakpoi Tha Mangagi Chengi Pipam Tokpa Paisapi the Bana Cheng Piraktraga Miam the Minister Bulan Uhanba Honaba Havasi Karimaram Gino Havasi Sangdok Fom Toi Hiramasida LJP na Tumina Lairoi Tangai Fadrabadi defamation sa Storopasu Yai Amaromda MLA Asigi nominee Tha Tara Mapangi Cheng Chingtokraga Tha Tara Nipangi UC Thagalag Libasi Tha Amagi Cheng de Kadai Sakrabage Havasi JSC na Ticket Piu Miyamna Pamnariba Sarkar Asigi Manungda Yauriba MLA Amana Yamna Sengna Tabak Tauzariba Minister Amadat Aranba Tahanaba Honabasi Angapoi Hiramasida Tiganaba Mui Ahumna Saba Committee Amasu Samduna Tigat Hali Riposu Laglagani Minister D Miyamgi Cheng Pibani Bom Pibanate Laibak Macha Tadaba Mawong Ama Taubusi Matung the Tobigano Haike Why Toiba Elias Body Hari Vagina Chiang si Tatara Mapan Chiang si Lokokraga Tatara Nipan Kaki utilization certificate Pickle A Habase Masi Tamagi Chiang Dudi Karai the Secretary Madudi MLA na dramas Hanaraga Praja Singda Magi Loina Riba Praja Singda Inchel Laga dramas Hanaraga Lady Sarkar Sigi Jasona Yang Hobuki Mota Mahaki nomini Pagalu Adu Mangan Giba Tamagi Chiang to Karai the Lege to Puto Alu Loina Irang thong na ba shinbagi mahuta transporter gi pithopam thokpa contractor gi pithopam thokpa pasha pithoga contractor gi mayum da lei kasadi da lei hari ba cheng do lobi daga magi cheng phangdriba praja sing du da cheng pithok pi bana khwaidagi achumba khongrang oigani Minister Karam Syam Phom Thadok Dabani Haina Kurai Kendra Miyamna Dabi Toribasi Maram Chade Laivaki Luraba Tanfam Asida Laivaki Langak Chukli Pairiba Masel Amana Ama Hunarbagi Thabak Tokpiu Haina LJP Langthabal Kendra na akan mamoongda condemn torakli hiramasigi matangda ngasi chajing mairen khong laikai community hall da pangthokiba paugi mifam amada LJP Langthabalgi party president Laistrom Biren Yaimana cheng phangba phangdabagi matangda minister gi maikai digi sengdokre cheng chingba matamda concern MLA gi nominee na UCP baga loinana khudek pigadabani cheng piu hairaga bom oina pire haibana chingba khanthaba watpa manba maongda miyamda lana uhanba tobigano haina mahakna haiki Karena belumnya thaman bano maju nomini ki manung tu sengdok piru gaya bisu yawi. Adu lup tu dah adum cakar bamper. Thangi sihna lup tu na karena belumnya tahu bano haid tu adum capi kerja supaya adu nata tu na ceng piu hairu raga thadaru ki ceng piu hairu raga ceng ki mahuta bom pire si aku ki honorable minister Karam Syam na piu bom tare ba. Adu ki wan thok tu praja mayam na tahu da yam na aku ki da tujung ngai oi ba wapa mama aku ki da Yamna mai thambangam da ba amal lakane ba Party ki Secretary Administration Laistrom Brumesor na haikibada miyamna yaduna khalak laba pakholoi amabu yumpham yaudana maral sibagi thabak tobiganu khurai gi MLA gi yumda bom pokhai kiba thodok adu yamna laibak thibani adumakpu maral leitaba mida maral sizinba tobiganu khurai kendra gi miyamna MLA Susindro gi damak lepagumna Langthabal kendra gi MLA Cabinet PD Minister Karam Syam gi damak khongpham setna levli haina mahakna haiki Tholi ba wato asigi matang da BJP na lucingba oibena BJP ki leader amadi head of department makoi gi leiba party ki president party ki leader singna makoi na atugoda mieng sanghaninge party ki BJP ki party ki high command na haijabatai makoi na mieng sanghaninge Langthaban kendra gi prajan singi da natana Manipur pumbagi praja singi yaphana ba Thabak kaya tauriba Langthaban kendra gi mute oiriba Karam Syambu pham thadokna ba haikpa simakti maram chadaba khanthaba watpa matawni khurai kendra makhoi gi mute ki lepagumna khurai kendra gi praja singna makhoi gi mute ki lepagumna Langthaban kendra gi praja singsu mayam mama akhoi minister Karam Syam gi namata lepli habise kauni da ba fai Khurai Assembly Constituency ki MLA L Susindro na nafsa gi sakthung tha taru ki pithokte haina Chief Minister Amadi Cabinet PD Minister Karam Syam da maral siriba amadi fam thadokan dabani haina koilau lauriba si yumpham yaudaba wafam ne karigumba tha taru ki sakthung pithoke hairabadi khudakta sell deposit tawduna chakthung loba yagani haina MSNE Enterprises ki proprietor Laistrom Hemantana Fongdokre ngasi Manipur Press Club ta pangthokiba paumi singa unaba akhanana unaba amada bhagna makha taraduna andro
Hydro Lamlai Khundrakpom Thongju amasung Khurai Kendra manga asigi oina nafsagi sakthung loina piribani aduga lemhoriba kendra sing asida wathok thoktraga Khurai Kendra khaktada wathok oiribasi miyamna su khanthabiba chumgani hairiba sakthung khaktagi wa natana Khurai Kendra da tha khudingi kerosene liter lising amaga chamnga pigadaba adu ngasi fawba pithokiba laitri haiki matam chana khoi MLA semduk nabagi tanja si mayam longmina che ai hajeraga kaben PD minister police adu makok thongba sarkar gi luching ma tainari se tokpiu nakhoi gi cheng do paisa deposit tobiu paisa deposit todna cheng phangoi tha taruk ki ai gi pem thoko paisa pikhat piro aduga matung tarak pada hai tare khoi gi honorable MLA gi mayum da natraga magi quarter da cheng ching bai was de ai tu ani agency की खुथांग दा आई चिंग बिजरगे agency की मतम चाना लोबिरो डिपोजिट मतम चाना तोबिरो अदुगा मखोई की करी हाई तारे मतम चाना डोर स्टेप डिलीवरी तो तौजरगे हाइजे मैंग फम समझे अमरोमदा चे नबलाइबदगी वाथोक ओरिबा खुराई केंद्रगी नाफसागी चेंगी कॉन्ट्रैक्टर ओरिबा एल हेमंतना केंद्र सिगी फंगफम थोकपा था मंगागी चेंग लेरे हायरबनीना सेंग सिंग थोकपा दुदा चंगदबा सेंफम पीरगे नोमतदा पुन्न चेंग अदु सिंग थोकतुना मियामदा फंगहल लगे हाइना खुराई केंद्रगी MLA एल सुसिंद्रोना फोंगदोक्रे ngasi paumi singa unaba amada mahakna makha taraduna contractor haibasi cheng singthok singsin taunanaba laibani mangonda chengi senfam deposit tawbugi mathau tadi haike mana to adu mongonda leibadana kaim haide akoida leibadana pangai da haije maju authority ro mongonda kamaina thamba yage ba adu yam yamba tha manga gi cheng du mongonda kamaina department sinai no ba adu di akoina deposit tawdo paisa du su mana tobigre ado kanano authorize odra monda deposit to holibno department ina haningi se ado kamai to dona mana authority o heln gribno khurai kendagi nomini subo el hemanta sinu oira brava kanano authority monda pige adu idi department jiga moibe loktuna re haiba jimasi achauba pot ama swai su ugo phange aduna aina haijaningi base suma yumpham yaudaba wa se pangang ngangba phate tawdaba mathau to haninge adubo लालदी लाले हाइजब मतम द केसु काइदे आइगा मागा उनगदो मरम से करी मरम गिनो आइ केंद्र गी मी ओरमदी थोंलाव हांगे आइ युम द गेट पांदे डायरेक्ट संग पयाय आइ युम द गेट पांदे अदुबो होजिक लैरिबा पियम से मागा गी उनगदो से करी मरम गिनो मागा गी उनगदो से मा से करी ऑथोरिटी दनो माबु उननबगी दमक्तन हेबा अखोइना नोमिनी नम खलेस सिमा भाव ताद्रे हौजिक पाउगी मरखन अटेन ब्रेक अमतंग लौजरी Nationwide number 1 oirakliba UNI Consultancy Private Limited na lowest package ta security amadi local guarantor piduna India ge khanaba state singda NRI quota da MBBS tamnaba amadi foreign countries singda MBBS tamnaba gi pandam da SBI gi on campus educational loan da natna lupa lakh amaga listing nimpu scholarship su second semester dagi semester khuding maki phanghangani free year ticket na traga lupa listing nimpu banga gi relaxation gi damak ngasi mak youth library club uripok polem laikai gi mayok nabada laiba corporate office ta lak piduna ngasi contact tobiu hena kupamarol gidama contact tobiru 7005092567 amasung 9007778647 akhoi gi website www.247ununi.com break matungda mayam bam kana taram lokchori Thaubal River Conservation Committee na Manipur High Court ta tharakpa public interest litigation PIL gi matung ina Manipur High Court na tha asigi ahumda interim order ama thoktuna Thaubal Turel yauna Manipur da lairiba Turel singda ain gi wangwada nung laingoi pekpa yaroi haina athingba thamkiba adu handok piu haiduna ngasi Thaubal amasung Imphal East District ki manung chana laiba langoi pekpa sinmi kayana Thaubal Turel gi lairau thwel laingoi pekfam da wakat mifam chathakre wakat mifam aduda miyamna sinmi singi punsi kalu laingoi pekpa da thamliba athingba si lokthok piu haibena chingba kholau kya lauki wakat mifam aduda saru yakhi bi ningombam Rameshwari na Manipur High Court na lauragliba firep asi ekhoi khudingmak na taram na oi adubu nung langoi peklaga nongmagi chara taliba amadi angang sing mahai masing tamhaliba sinmi lising kunlomge hingnana bagi lambi khudakta thadatpadi achum khongthang nate sinmi singi sendal lambi hana sinbiraba matungda athingba si thambiu sinmi sing asigi sendal lambi hana sindriba fauba athingba si komthokpiu haike athingba si leibadagi aikoi thabak sudadana wadana chara hendana ija isu laik tamba toktana awaba kaya mayungnare awaba kaya mayungnari basi kongna bagi damak
अतोपा लेंगोई सुबसे नतबा उपाय अमा पीबियु उपाय अदो पीद्रि भबुगदी अखोई ngasi leptana thabak sugani tade aduna aikhoi mioi lising tara kungi punsi mangbaga lengoi nung chudana thingaga ising nei haiduna badanam tawbiraga aikhoi bu thabak suba thingbiriba khuding makse yari gai di kona athingba si lauthokpiu komthokpiu aduga leibak ki mapi mapa wariba asau asang sing minister mantri mandon sing daju aikhoi gi atopa upai piu natragana aikhoi gi nung lengoi pekpasi thingbase thinghan bigano Kuat hukum. Simi sini pun si. Tabak suba. Kuat hukum. Naurem Rekha Mihat Kamari Lainana Zelda Lairakhiba Naurem Dizamanina Tharakiba Bell application gi hearing Tha Asigi Tara Tarukta Chathananaba CJM Imphal West na Khangankre Court na Makhatana Dizamanibu medical treatment pinanaba amadi observation taunanaba Manipur Central Jail Sajiwagi SP da Khangankre Hairi ABVP Manipur Sinduna Humdra Suba National Student Day Celebration ngasi konung mamangi lamyanba samlen da pangthokre Thaurongi Chief Guest oina saruk yakiba Manipur Legislative Assembly gi Speaker Y Khemsan haikibada mahai masingi lamda mahiroi singbu pukning thogatpa khakta natana leibaki oiba issue singda nationalism gi oiba wakhallon pokhanbada ABVP na achoba thodang lori haina mahakna makha takhi community oina ABVP na nationwide sagi afaba satra sing sokat pada natana lewaki isu ke ada nationalism mapung phana sakandaba lobu thodang sikha ningai ni thamjaraka Thauramadu Mari Lenana ABVP na Sinduna Pangtokhiba first Imphal Unit Written GK competition da makok mathang takraba mahiroi singda mana matum piduna ikai khumnabasu utki Amaromda Jiribam District ki Kalinagar da Laiba Brothers Union da Akhil Bharatiya Vidyarthi Parishad ABVP Jiribam Unit na Sinduna Humdra Suba National Student Day Thauram Pangthokre ngasigi Thauram aduda wangang laduna Jiribam Higher Secondary School gi retired principal S Manaukto na ABVP haiba student organization asi India da yamna liraba amadi India pumba ki oiba organization amani organization asigi motto oiba knowledge character amadi unity haiba sisu miyoiba na hingbada yamna maru oibani haike state organization has MSU MSF desa is only confined to Manipur state and oibani ASU the old Assam student organization is meant only for Assam the Hariba ABVP is a national student organization Thauramadu saruk yakiba ABVP Jiribam gi President Soibam Tombana ABVP asi Indiana ning tamba fanglaba matung inkumja lising amaga chamapan nimfugoni panda linkhat kibani aikhoi miyoi ba amana hingbada knowledge character amadi unity habasi ngakna chalabadi hingbagi mahau amadi yamna ingna chikna aikhoi puna laiminaba ngamgani haiki Only the thing is that the English education wasn't there. If he or she is known English, the other local dialect they don't hear it. Now that process, giving emphasis on the cultures and the traditional way of living, that is the nation building. Directorate of Environment Government of Manipur gi miteng makhada Nambul Turen Kanbalop amadi Amudon Akham Laikai apunba singlup anina khusam naduna lamdam asida lairiba turel singi manungda khwaidagi maru oiriba Nambul Turel asi karamna kalhausi ge haiba paujel piraduna ngasi Imphal West era Amudon Akham Laikai da laiba lining thau Amudon Community Hall da mass awareness campaign pangthokre campaign aduda sarugyakiba Directorate of Environment Government of Manipur gi Deputy Director T. Brajakumar na haukiba chahi 2002 da Bharat ki oina khwaidagi yamna mosilakliba turel singi khangatpada lamdam asigi oina
ख्वाइदगी मरु ओइरिबा तुरेल सिंगी मनुंगदा नंबुल तुरेल असिसु यावरी नंबुल तुरेल असि इम्फाल सिटी फाउदुना चेनबा तुरेल ओइबना ngасidi ख्वाइदगी मोसिलबा तुरेल अमसु ओइरि अदुबु चही खरगी ममांगदा नंबुल तुरेल असि मपु पालमदे माइके क्यादगी अमोट अकाई सिंग खोमजिलगा हुंदोकफम ओइरमी अदुम ओइनमा ngасidi पालिबा लाइंगाक असिना अचौबा थौदांग लौदुना लुना नाना थमननबगी खोंथांग कया पाइखलक्तुना सेंगदोकपा हौरगली लाइंगाकना सेंगदोकपा तारबसु अकोइबदा खुंदारिबा लाइकाई सिंगनसु मोसिनदननबा होनमिनबा दा अचौबा थौदांग लौमिनबा मथौ ताई हाइखि जंगल लेबा आई सागोन लेबा फरग लेबा फरग आई एनवायरनमेंट फरग दे फरग आई हेल्थ फरग दे ना मी सब दो मगे सिगी पोसिनी अखोगी असि यामन लुब तनफम ला कांदा भारत सरकार की खादी अरुब तनफम लाई सिंगना मोने पोल्यूशन की मथक स्टेज पोल्यूशन थोए इसिंग मोले नुसिन मोले कन लाउने मसद मसु सिंग दो होते उलो यातले कोले लाउने कागा मसु नुसा साबे सांचा हेगला कादमो नोंग सुजु मफम खंजलोते ngasi jun gi tang hojik tang apan yo oda thong thobut nong do masi oda saruk yakhai phane phanti lo मियाम की पुक्साक थाक इबा लौमी सिंगी पोथोक मरंग कायना पुथोकना नबा लेंगाक ना अथुबदा तुंग कोइना चटकदबा एजुकेशन पॉलिसी अमा सेंबगी तंगाई फदबा लई हाइना अपुनबा लौमी लोफ थौबाल डिस्ट्रिक्ट की प्रेसिडेंट कैसाम जेंतना फोंगदोखरे ngasi मणिपुर प्रेस क्लब ता पांगथोकिबा पाउमी सिंगा उनबा अमदा महाकना मखा तारदुना लमदम असि चही असिगी ओइना इसिंग इकंग थोकले हाइना लेंगाकना पंपसेट कया अमा पिरबसु ngasi फाउबदा लौमी कयादी पंपसिंग असि फंगदना लैरी दाम कया अमा इसिंग मरंग कायना फंगहनगनी हाइना सेंगत सागलबसु कांगखथांग अदुमक ओइरी अहोंगबा ममलदा हारबेक अमदा लुपा चनीगा हुंफुगु तरुका पैसा हुमद्रा पिरबसु दुकानदा लुपा चहुम पिरी करिगुंबा ब्लैक तलैगे हारबदी लुपा चंगा यांखैदगने चनीपान फावबदा योनरी हारिबसी हेक्टा सेल पिदुना लैब चटपदा मरांग कायना फंगदे लोइनना हार लैब चटप मतमदा लौफम पता पाइबा फाइदबा हाइना खाइदोक्तुना पता पाइदबा लौमी कया अमदी हार पिरक्तबगी अवाबा कया अमसु मायoknari हाइखि मरु मरांगी मतंगसु अखोइना पामजबा मरु मरांगदो सरकारना पिरपरि मरु मरांग अखोइ लो ग्रेड ओइबा मरु मरांग थेंगनजै अना अखोइ तसेंना हाइबदि लौमिजिंगदि अफब पोट मसक खंगबनिना कनो कंपनीदगी तोंगाना चेलगा सिनबा याबा पोट कया अमा अखोइ अदुम मरु मरांग सिनै अदुना यारिगै अखोइ करि लौमिजिंगि अपामबसि थुंगनबियु अखोइ मरु मरांगरो अफब मरु मरांग पिबिदना अखोइगी लौमिजिंगि चाथोक हेना पिनबो होनबियु हाइबजिमा थौबाल डीसीदा मुस्लिम फुरुकी मियोय सिंगना सक्ताक से सानबगी फोटो कापा मतमदा कोकता फी कुप्पा अमदी नुपा सिंगना उपिबा इनाकी तुपीना सिंगबा उप यारोय हाइना अथिंगबा थमलिबा सि सेकुलरिज्म दा सिंगनबनी हाइना यूनाइटेड मणिपुर मुस्लिम वुमेन्स डेवलपमेंट ऑर्गेनाइजेशन की प्रेसिडेंट अनवारी नूरजहाना फोंगदोक्रे ngasi मणिपुर प्रेस क्लब ता पांगथोकिबा पाउमी सिंगा उनबा अमदा महाकना मखा तारदुना नाट की ओइबा चटना कांगलोन सिंगदा अतमना अथिंगबा थमजिनबा हाइबसी यामना लाइवक्तिबनी पंजाबी फुरुक की कोकता येलिबा कोगेट असिसु लोइना लौथोकपा तारिब्रा हाइबसी अचोबो वहांग अमा ओइरी सही खरगी ममांगदा संगाई फेस्टिवल येंगबा लाकपदसु लैंगाकना नुपी सिंगना कोखुम हंगदोकदबनी हाइरक लबदा कुमहै अदु येंगदना हनखिबसु यावरिबनी लाइनिंग लिचेट अमबु मसक ताकपदा सिंगनरकपा खुदिंगमकी मायोक्ता ऑर्गेनाइजेशन असिना थांजिलकपा खोंथांग सिंगदसु लेबाक मियामनसु सोगटपियो हाइखि ना हांगदोकपा nga हांगदोकपा हाइबसी कोक खुंबगा लोइनने कोइ दुम हांगदोगा कापसु याबसु यावे तबुतुबु मसी कोक हांगदोकदमी हाइबा अकनबो प्रेशर अमा सरकार की डिपार्टमेंट खरा द लाकपसे मसी किसी सरकारना अथॉरिटी सिंगना अथुब मतमदा मियेंग चिंगसनबिरगा अथुब मतमदा मसी करंब रूल लेबनो करी मरमगिनो हाइबसी खंगन बिनबा आइखोय उमदोगी माइकैदगी अपील तौजरी अमना आइखोय की कल्चर अमदी आइडेंटिटी रिलीजन दा यामना सिंगरकपा हाइबा पोटलम मदुदगी नाथैनबा पोटलम लाकप तारगदी कॉन्स्टिट्यूशन पीरिबा अयाबा लोगी मतुंगिना आइखोयना लो कोर्ट की मतेंग लौब ओइ हाइनिंगाइ लेते अदुना मसिगुंबा आइखोयना असिगुंबा खोंथांग से चंगसरप मतमदा प्रजा सेक्शन खुदिंगमकना आइखोय डेमोक्रेसी चटपा लेबा अमा सेकुलरिज्म ओइबा लेबा अमगी चटना कांगलोंदा अहोब अमा मेखटनबगी मदुगी डिमांड सिंग तरोपदा मतेंग पांगविनबसु उमदोगी माइकैदगी अपील तौजरी Human Rights Initiative Conflict Widow Forum amasung North East
Dialogue Forum na sinduna attack on human rights defender and dear family members haiba hiramda nomgi oiba consultation program ama ngase Manipur Press Club ta pangthokre consultation program aduda tongan ba warep taruksu lokhe warep sing aduda FIR hek sanbaga khudakta langla lanjing puthokna naba taksinba kanagumba defender amagi imung manungda protection pihanba license issue tawkhiba nomai sing monitor tohanba human right defenders singbu state amadi central government na piriba Indian constitution gi niyam gi matung inna ikai khumnaba utpa Manipur lengak na nupi amadi angang singi akhanaba protection mechanism hab nanaba taksin bahaibna wafam singsu yauri tharomadu da sarugyakiba human rights alert Manipur gi executive director Bablu Loitong bomna lamdamasida miyoi bagi hak hongo nariba asi mayokta lebliba miyoi singi mathakta lainga ki security force singna atamna aki akhang piba asi janabi amagum nong makangdana chatharagli ba asi yamna live activity laingak na miyoi kaya amagi hingbagi hak le haibagi haimnba thokloi Masidagi ngakthokna ba aikoi amato oina chatminaba mathau tai haiki defender the attack or five say human right defender could the attack or panate but moina local ba moina champion oi ba issue sing da attack or pani aduna ai ro voice sing se handadana ba amadi akoi moral se handadana ba amaga put samladana ayam se naro pinadana ai ro kholau sing se handaba yaroi noina aduti mati kilai gai akoi issue apun masakti apun kholau se kan khadani issue sing se handa loi have message se akoi puna lawina da kar lai Amaromda United NGOs Missions Manipur gi member Nabakesorna Thengkhang kayada human rights defenders singbu YL fanghanbagi mahutta makoida ki akhang piba amadi imung manung ki miyoi sing fawbada ki hanbagi thawong satharak pasina lainga ki dictatorship ki thawong sathare haibagi achoba khudam ni haina fongdoki oiba mayam sing sigi imung manung da maroina ishanupi sing da aduga inkhal leiba isa sing da attack tork pa haibase they wanted to finish the contribution of the human rights defenders. Adoitari human rights defenders na rule of law, democracy, justice ki dang to work to budo tawalloi hai bataragadi that the government is likely to be turned into a dictatorship, and that is the violation of the Constitution of India, and it is against the democratic norm of the nation. Lamdamasida numit khudingi fongliba nungthilgi pause singbu miyamgi mafamda fanghanabagi pandamda semkiba Socialist Women Newspaper Hawker Association na sinduna ngasi nungthilgi pause sing miyamda yenthokpa hobagi thoram ngasi kaisamthong elangbam laikai da laiba nungthilda fongba amatangai raba English loan gi pause oriba Imphal Times ki office da pangthokre thoramadu da association gi maikai degi pause yenthokpagi thodang logodoriba nupi hawker singda cycle sing kusinaki thoramadu da sarugyakiba kanglei pak ki mairagi pause gi chief editor Wangkhemsa samjaina ngasigi khunai asida nupi singna choba thodang kaya loduna lakli ngasisu Socialist Women Newspaper Hawker Association na miyam da lamdam asigi oiba I pau phanghanabagi damak lawrliba thodang asi thagat ningai ni haiki thoramadu da Imphal Times ki editor Rinku Khumukcham Paujel gi editor O Ranjit amadi Paunil Khol gi editor CS Megasandrana daista famki Mana masih di pausi dengan baik itu. Nak pun yang lebih baik lagi. Jadi kita juga pausi dengan pausi ini apa? Kalau lepas nanti yang buat kalau tu, bagi orang sekarang tu, itu mesti dah kena ber. Jadi kita kan nak tu. Selesai mai dulu sudah kita pun. Chief Minister N. Bidena Luchingba BJP ki sungsinaba laingak asina miyamga afaba mari thamnanabagi pandamda tha khudingi oina miyamgi numit amadi hill leaders meet pangthoktuna miyamgi wakasing tabagi thoram adu tha asigi oina lagliba tang tara manga da miyamgi numit amadi hill leaders meet punna pangthoklagin haina Secretary to Chief Minister N. Geoffrey na thokpa charol amana hairakli Hozik pawgi marak thana tenba break amatanga laujari Saraswati Coaching Institute, Chingmairong, Khongnang Karak, Imphal. Admission open. Class 11 Science Foundation Course 2019. Starting of class 15 July. Medical Regular Course for NEET UG 2020. Starting of class 15 July. NEET UG Successful Candidates for 2019. Sanalu Gangmei, Wardo Dilbung Lamkang, Muhammad Nashiruddin Sa, L. Yohenba, Nima Naurem, Kate Stela Devi, Narosa Chabungbam, Chandan Larin Lakpam, Supriya RK, O. Philip.
ब्रेक की मतुंगदा मखाताबा पाउ पिजरी नंबुल अमदी इम्फाल टूरेल मरिल सेंगबगी मतंगदा चीफ मिनिस्टर एन बिरेना थौबु ओइदुना टाटा प्रोजेक्ट लिमिटेड की कॉन्सेप्ट पेपर सिंग ngasi बाबूपरादा लैबा सीएम सेक्रेटरीता खननैनख्रे बिष्णुपुर डिस्ट्रिक्ट पुलिस कमांडो अमदी निम्फुनिथोय सुबा असम राइफल्स की अपुनबा कांगबुना ngarang पुंग निपान ग मिनिट निम्फुमंगा ताबा मतमदा फगक चौल इखाई पार्किंग दा फ्रिस्किंग अमसुंग सेकिंग दा एनेशियन आईएम की केडर अमा 9mm पिस्तौल अमदी काप यारिबा नोंमै मरु अहुंगा कोनना फारे फारबा मियोय अदुदी ममिंगना फॉर्मिलुन अतोपा मिंगना रोमियो सही कुंट्रागा माथोय अपोकपा हेंगिन थांग वाईफाई कवे महाग लालहुलुब असिदा होखिबा चही 2010 दा यावखिबा मिसकनी महाग की आर्मी नंबर 3640 ने महाग हेब्रोन दा मिलिटरी ट्रेनिंग फंगलबा मतुंगदा लुप असिगी केडर हाइरी मखाताना आइन की ओइबा थबक लोखननबा मोइरांग पुलिस दा फागलबा पोलम सिंगल लोइनना सिनक्रे हाइरी इम्फाल वेस्ट डिस्ट्रिक्ट पुलिस कमांडो ना लोखलकपा सेक्शन थौरांगी सरुक अमा ओइना ngasi nungthil pung mari makhai taba matamda pauna kaithel gi mapal kangjibung amadi MPP office ki akoibada thiba humbagi thabak chathakre Imphal West ki additional SP operation AG Sharma gi miyang makhada thiba humbagi thabak aduda miyoi chamaga humdra gi masagi saktak se putho handuna masak khandokhe adum oinamak masagi saktak se yaudaba miyoi taragani thoi makhatana masak khangdoknabagi damak city police station da kusinakhe था सिगी मंगादा मसक खंगदबा खुलाई पाइबसिंगना चुरचानपुर डिस्ट्रिक्ट की मनुंग चनबा काप्रंग विलेज तगी नोंगमै की सिंदोंगदा फादुना पुखिबा दाम्पी विलेज की निंगथौ लालबोय लुंगदिम चही निंफुगनिथोय अपोकपा लैखिद्रबा चिंथोंग लुमदिंगबो चुरचानपुर पुलिस अमदी कुनमंगा सुबा असम राइफल्स की अपुनबा कांगबुना था सिगी तरुकी नुंगथिल पुंग अनि मखाइरोम ताब मतमदा डिस्ट्रिक्ट असिमक की गुइमल अमदी तेंसिंग अनि की लोनबा लैबा नेपाली बस्ती दगी टेक्ता कायदना कनबा ngamkhibaga अमदी गाड़ी मई थादोलंबा मतुंगदा चथरखिबा ऑपरेशन दा खुलाई पाइबा सिंगना लोतुना थमलंबा खुलाई कया फागत पंगमख्रे पाव असिन हाई ngasi अयुपुंग मापलोम ताबा मतमदा असम राइफल्स अमसुंग पुलिस की अपुनबा कांगबुना मखा ताना चुरचानपुर डिस्ट्रिक्ट की तैसिंग हिल्स की अकोइबा मफम सिंगदा किडनैपर सिंग अदु चंगजफम लौरे हाइबगी अककनबा पाव अमा फंगबदगी मफम अदुदा ऑपरेशन सथबदा मसिंग यामलबा खुलाई सिंग अदु फागत पंगमखिबनी फागलबा खुलाई सिंग अदु चुरचानपुर डिस्ट्रिक्ट पुलिस की एसपी ऑफिस ता ngasi पावमी सिंग मांगदा पुथोरदुना SP Amrita Singhana ngasi sathakhiba operation aduda AK-56 rifle ama magazine ama Mark 3 ge rifle ani magazine ani M4A1 carbine ama magazine ama ISK-33 rifle ama magazine ahum tongan ba makhal gi nongmei maru chama ga humdra ga taruk Chinese hand grenade ama fagat pangam le haike ngasi ayuk Imphal West District Police Commando gi kangbuna terrorism maning laikai gi area da thi buhumba gi thabak chathabada Pripak Pro gi cadre ani farab sing adudi Thoksom Bijit Singh atopa ming bhakta chahi kulhumdoi apokpa Kumar amadi TS Suresh atopa ming na chumthang chahi kungamathoi apokpa Churjamani kawi terrorism maning laikai dagini makoi anima kumjali sing ani taraga taruk ki Chandel District ki Hansi da kunmapan suba Assam Rifles ki convoy da ambush tawduna Assam Rifles personnel taruk hatuna khulai kaya kiba thogdok aduda yaokiba miyoi singne haiba khangbangam le hairi Jiribam police na Imphal Juri lambi paring da lokalakpa section tharangi saruk ama oina lambi paringi lengang pokpida lambi da lakpa gari sing sek tobugi thabak chathabada ngasi nungthil pung ani gamini nifu mangarom taba matamda Imphal dagi Juribam tamna lakpa Bolero registration number MN04A1715 sek tobugi thabak chathabada gari aduda tonglakpa miyoi ani WY tablet listing yang khaiga kona na fare hairi faraba miyoi ani adu more ward number 7 haino makhongdagi haujikna changnok polgi Sikkim village ta laiba Lanichong hawkip chahi kuntraga humdoi mapuroiba thangkopau hawkip amadi thangjam nawba chahi kungamapan apokpa laikhidraba tomba kawi mahaksu more ward number 7 haino makhongdagini hairi pawasin hai fagalaba guli sing adu tongan ba hawai badam hapa bag singi manungda hapchilaga lona puduna lakpani fagalaba WY tablet sing ado malemgi kaithelda lupa lakh kuntra manga rongi mamal oigani haina Jiribam police ki SP Movina phongdokre gate sing ase ko alert tore lone na amna specific oiba team mama mo aikoi commando gi OC
ꯌꯨꯝꯊꯪꯅꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯇꯃꯨꯗ ꯂꯥꯜꯍꯧꯕꯁꯤꯡ ꯇꯥꯟꯊꯣꯛꯅꯕꯒꯤ ꯅꯃꯥꯗ ꯃꯩꯇꯩꯁꯤꯡ ꯂꯩꯍꯟꯗꯅꯕ ꯑꯆꯧꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯋꯥꯔꯦꯞ ꯀꯌꯥ ꯂꯧꯈꯤꯕ ꯑꯗꯨꯗ ꯂꯨꯆꯤꯡꯈꯤꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯣꯋꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯃꯦꯝꯕꯔ ꯑꯣꯏꯔꯤꯕ ꯅꯦꯡꯅꯦꯡ ꯋꯤꯟ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯃꯌꯥꯡꯅꯤ ꯑꯃꯁꯨꯡ ꯍꯧꯔꯛꯐꯝꯁꯨ ꯃꯥꯟꯅꯗꯦ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯃꯔꯤ ꯑꯁꯤꯗꯒꯤ ꯃꯌꯥꯡꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯗꯨꯅ ꯆꯠꯊꯔꯛꯄ ꯊꯧꯑꯣꯡꯅꯤ ꯃꯁꯤꯃꯛ ꯌꯥꯝꯅ ꯆꯨꯝꯗꯕ ꯊꯧꯑꯣꯡꯅꯤ ꯍꯥꯏꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯇꯃꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯂꯤ Sekmai Police Station ki manung chanba Sekmai Bazar da ngarang numidang pung 3 lom tabang adwaida Porompat ki SDPO Anupam gi miyeng makada Sekmai Police amadi Maira Paibi gi apunba kangbu amana drive sathabada dukan amadagi yamlaba yungo amadi yungang kaya fagat pangamkre saurakna lupali sing yang khairom gi oigadaba yungang amadi yungo amadi beer sing ado ngasi Imphal West Judicial Magistrate ta puthok laba matungda court na tarakpa rai gi matung ina polam sing adu ngasi haidoktuna amadi mai thaduna manghankre hiram asiga mari leinana Sekmai Police Station ki OC RK Rosan na Imphal Dimapur lambi paringda accident thokpagi chang yamna wangleba sigi maru oiriba si nisa sasilaga gari thobodagini accident thokleba si kharadang orabasu hanthana pandamda drive asi chathabani haike si ngarang akoina pung 3:30 muk tabada dukan amadagi pharakpa yu myam ni adu ngasi court ki order gi ayaba yauraga akoina ngasi akoigi IMFL liquor amadi beer mayam masi ngasi thugaijabani local Maira Paibi amadi local gi club ki mi mayam gi mamangda makhatana akoi asumba drive se adum chathajagi gani aduga sumba drive sidagi mayam na haugaleba mayam su adagi Sekmai somna kanda chatpa mayam su accident kai si thoktanaba aina akoina honajage kan National Health Mission District Health Society Thawbal amasung CMO Thawbal gi meeting makada United People Front UPF headquarter amadi UPF Ukongsang Local Council amasung UNA Luf Ukongsang na punna sinduna nomagi oiba lemna ana layang bagi kem ama Ukongsang mayai laikai da laiba Health and Wellness Center da pangthokre ngasigi lemna ana layang bagi kem aduda District Health Society Thawbal gi doctor sing nurse sing paramedical staff sing PIC nongpok Sekmai gi health facilitator sing amadi District Health Society Thawbal gi district program Manager CS Basanta UPF headquarter gi thomi kasu sarugyakhe amadi Ukongsang gi akoibada laiba khulkyadagi ahal oiraba nupa nupi amadi angang sing yauna mioi chahum rom lemna tongan ba layong sing yengbaga loinana lemna hidak langthak sing yanthokhi kem aduga mari lainana UPF headquarter gi president W second na masa faba tingjang kaijang dawa khunai ama ohena na ba haksang fobana lanni haibagi pandamda UPF na Manipur gi tongan ba district singda lisang sina sigumba lemna ana layang bagi kem asi pangthoktuna lakli maru oina leita laira amadi maram amadagi ana layang khudong chadaba kaya phangdraba mioi sing sotharaba mafam singda hena mieng sangduna amadi hoji kalengi matam oibana tongan ba laina tina kaya nahalakpa kaya singdagi ngakthoknana ba ngasigi Ukongsang da kem asei pangthokpani ngasigi kem asidagi hoduna CMO Thawbal ga khusamnaduna Thawbal district ki mafam manga da pangthoknana ba pandamsu thamle haike Hariba ngasi Ukongsang gi suku mafam masida ikoina maru oina pangthok jeribasi lamdam sigi ima sing ichel sing ahalamal sing maruina angang sing da ekoi laina tina sing maruina masamu phaba samajama tinjang kaijang daba samajama oina bo hona bada ngasi ekoi hakchang phaba ide se lanni aiba dung labagi pandam madu da ekoi na sigum laba medical care machi pangthok jabani National Health Mission Thawbal gi National Program for Control of Blindness NPCB Thawbal na mamang thagi kunma fanda hairok CIC da pangthokiba free cataract camp ta ngaudong leire haina khangdok laba patient taraga taruk ngasi District Hospital Thawbal da soi engam yaudana operation pangthokre NPCB Thawbal gi District Nodal Officer Dr. Katrimayum Memcha Devina phongdorokpada operation asi Jenims Hospital gi Professor and Head of Department Dr. RK Bidyarani CMOU Lamphel gi ophthalmologist Dr. KS Bikram amadi District Hospital Thawbal gi ophthalmologist Dr. N Linthoingambi na pangthokibani punna patient kunmanga operation tawgadabada suna laktabana patient tarataruk khak operation tawki makatana District Hospital Thawbal da sayol amagi manungda leibak pokpa khudingi mitki OT service lairagani mipum khudimangna akiba laitana matam chana mit yengthokpiu haike mit udabagi chang amadi mit tangalapagi chang je khwaidagi wangiba ketrek haiba dongi kaino se laina se yam laina operation macha ama tawraga uba yaba se koi kinabadagi or natraga koi
operation toroga ko hena sokani haibagira kaigino thokpiraktabase yaragadi thokpirao aduga khoisu yarinkai khoi district health society thoban amadi national blindness control thoban na mateng pangjage Jawaharlal Nehru Manipur Dance Academy na sinduna numit nini chupna chathagadaba kang kumhai ngasi academy asigi mandopta hogdokre Zen Manipur Dance Academy gi vice chairman Professor Ais Tombina thoromapu oiduna kang kumhai hogdokpa duda Zen Manipur Dance Academy gi artist singna sakpa khubak isai utki thoramadu gi athoiba mithunglen gi oiba warol piraduna eminent theater personality Ratan Thiamna ipa ipu singna thambiramba nat amadi chatnabi ngak senduna thamnana ba honabada Zen Manipur Dance Academy na choba thogdang kya lauduna lakli asigumba nat amasung chatnabi asi isana mamutana khangduna ngak selabata ta atopa kanglok ki nat amadi chatnabi yengba hairakani haike aikoi ki hajjaba sabdeta aikoi ki chapat pani khongtha mayam ama nakoi sumba lambi da sadaga nakoi chapat ko koi ngani haidala ahal laman sing snabiramba sigi khongul se liru ko haidala thambiram batu Maduki, Matungi, when a Chatnavata, I go say, me, Manga, Yam, Chow, Yam, Tara, Yam, Matam, Dimata, Masam, Masakanjava, Miam, Kananava, Lepa, Kananava, Jatiam, Poigani. Ngarang nungthil pung 12 makhairom taba matamda sana konung manungge amot akai sing khomba lakpa driver singda telem basanta kauba mioi amana nungmai maru pisinduna fu saibagi thowong bu yaningdaba phongdoktona ngasi sana konung maira paibi lufna konung mamangda wakat mifam chathakre wakat mifam aduda saru gyakhibi sana konung maira paibi lufki secretary yumnam ibe amana thodok asigi matangda Imphal East District Police Station da FIR ama panduna Thigaluba matamda laikai asimaktadagi telem basanta kauba mioi asina sathaba oiramle mahakna laikai asigi miyam maira paibi amadi club ki thomi singda lale haijadrabadi karigumba mangakanduna haijadrabadi makha tana mahak ki mayokta akanba khongjang sangsilagani haiki अखोई की मणिपुर गवर्नमेंट सिल तौसनबियु अखोई लेकाई सिदा लेबा कीरे अदुगा अमलोइना ना माना तोरमिबा थबक से अखोई की लेकाई की क्लब अमदी मैरागी मियामदा लाले ना हाइजद्रिगी मनखै अखोई हल्लरोय नत्रगा माना तौद्रगदी ऑर्गेनाइजेशन मयाम समनरगा अखोई मखा तब थबक तौरकपा याय हैसे अखोई लेकाई मियामगी ओपिनियन ने हाइबसे इसिमा हाइजरी पावगी मरथन अत्यन ब्रेक अमतंग लौजरी पाबियु नैनबियु तानबियु लमजिंग टाइम्स मखल मथेल की खुदोल मरु ओइबा पाव लोकल नेशनल इंटरनेशनल सानपुंग की पावदम महिरोई सिंग नमक मैतै मयेकदा अखनना मपुंग फारबा पावनु सिंगबा लमजिंग टाइम्स इसा इसा की पाव से थादरिबा हॉकर सिंगदा हाइबिरगा लौबिबा यारगनी Makataba Pauda, Bisnupur Kendra BJP Election Campaign Committee gi Thomi Singna Loktak Live Irrigation LLI Moirang Low Level Amasung High Level Canal Anida Ising Pigadaba Ningthau Khongda Leiba Pump House number 3 da Haktengna Chatuna Yangsin Kre Yangsin Khongchet Aduda Sangadriba Pump House Sigi Machine Sing Yaramdaba Tengnore Houzik Ladiba LLI Moirangi Pump House Ahum Sigi Manungda Loktak Project Leiba Pump House Number 1 Khaktang Commission Tauki Aduga Haukiba Chahi Englishing Amaga Hundra Mapan Marifuda Saba Bisnupur Tera Urakta Laiba Pump House number 2 Amasung Ning Thokong Maning Laikai da Laiba Pump House number 3 Anisidi Commission Tauki de Pump House number 2 Asida Qsec 70 gi oiba Pump Ahum Kele Masina Kilometer Kunmapan Sangba Kenen Ama Bisnupur dagi Hyang Thang Fauba Ising Pigadabani Asigumba Pump House number 3 na Kilometer Kunma Thoi Sangba Kenel Amada Wakta Fauba Ising Pigadabani Adubu Chahi Nimfurom Helaba Fauba Commission Togdabana Maram Oiraga Injin Sing Amadi Atai Polam Kaya Sizinadringaida Yadre Haiba Pump House Anisi Commission Tobiram Laba Amadi Kenen Marimak Mapung Pana Tobiram Labadi Houzik Longmi Singna Ikang Tokle Haiduna Low Panba Yadabagi Awaba Mayuk Narabasi Leram Loy Amaromda Manipur Chief Minister N. Biren Amashung Manipur Pollution Control Board ki Chairman L. Radha Kishore gi meet and Makhada Committee na kanna honaduna pump number 11 asi thaduna miyamda ising kharadang phanghan bangamle committee gi Vice President T.S. Yamina election mamangda miyamda lauthokiba canal ising thaba horagani haibadumadi thabakta onthokle haiki masigi monitoring tawse koigi Bishnupur election campaign committee na tawni akoi pandamdi akoi kendra gi oina from Kosbai to King Goi P1T. Kenen Social Marise. Kenen Marie Mangase Marise.
मसी पुलप इसिंग पीबे पांदमने अहम फेज जुबना हुजिक अकोई पीजिरिबा इसिंग थारिजे पमा वांदनी मसे कोंगनाबा अकोई गवर्नमेंट न मरी लेमो अथॉरिटी न अनोवा ट्रांसफॉर्मर लेबिनाबा कुमगिनोंग मतम चाना चुदबना लो पानबा यारोइद्रा हाइना मिपाइनरंबा अदो ngasidi ningthौखोंदगी मोइरांग लोमदा पुरीबा LLI लो लेवल कैनल इसिंग थाबा हौरकपना कैनल असigi नाग एता लैरिबा लौमी सिंखरा मखै साफदुना लो पाननबा सेम साबा हौनक्रे इसिंग लैतबना मरम ओइरगा नहान मखै अवा पोलम पुदुना लैरंबा फुबाला एरिया गे अकोइबदा लैरिबा लौफम सिंग टोम टीवी ना कोइना चतुना येंगसिलुबा मतमदा फुबाला एरिया दा लौ सुरंबा अमदी इसिंग चलंबा लौमी सिंगना चाही कुंट्रा मुक मथौ तौरमद्रबा किलोमीटर 18 मुक सांगबा LLI लो कैनल असि ममांग थागे कुंतरुक तगी मोइरांग केंद्रगी MLA फी शरद चंद्रगी मियेंग मखादा निंगथौखोंदगी हौरगा तौबा तेंबगी थबक कना सथरी हौजिक फावबदा किलोमीटर 8 मुक तौबा लोइसिनख्रे अदुगा तौबा लोइरबा मफम सिंगदा इसिंग थाबा हौरे मरम असिना लो पानबा यारोइद्रा मिपाइनरुरबा लफम सिंग लो उननबा सेम साबा हौनबनी मसिगिदमक नुंगाइबा फावी चीफ मिनिस्टर गी मियेंग मखादा एग्रीकल्चर डिपार्टमेंट ना लौमी सिंगी यांथोकपिरिबा वाटर पंप सेट सिंग लमदमसिददी फंगद्री अदुना लमदमसिदसु फंगहनबियु हाइना फोंदोकनरखी एक्सकावेटर असो एक्सकावेटर थादे बिदुना ngaraangdagi ising tharakpa hore chingduna lo mi singna kenel gi makhada leibiriba aikogi lo mi sing lo bo hangjare masigi damakta aikogi sar pu lo mi sing keidagi haninga le thak phongdukseri hoi aikogi khungang sida leiriba akoibada leiriba lo leiriba sing asi koi lo uba ngamdadana silani na mayam wanarambodo kitangdi sapaba lai aina khalle koigi wakhalda ngasigi tawriba laiba sigi tengiba kholiba kanose koi local MLA na tawbiribase masi yamna thaganingai ni pabne do khitang khudong chadaba yawbasida mayamna pendaba lei kendagi onaiba MLA na silaga tingbi hojik kharadi phange adu masidagi hena phangnaba hona biradi amke hanwai darkar oiba isingi chang adudi mapung mana phangdriba oibana manipur laingak miyeng changbiraga hairiba lam mafam sing asida kendra asida laiba lomi singda mapung phana makhoina darkar oibe isingi chang adu pibiragadi lamnam sida chathok marang kaina puthokna mipal tangdaba lamnam sigi chathokna konajaba adugo lamdam ama oibada achogu mateng pangani maramasina lamnam sigi laingakna lamnam sida mapung phana ising pibinaba thaurang sing paikhat pirangnaba lamnam sigi lomi singi apa amak oiri cameraman Dhanachandra Huidrom ko loina na paudamjariba Huidrom Roman Times of Manipur Darang Police की एडिशनल SP मामोनी हजारिकाना लुचिंगबा कांगबु अमना ngasi ayuk anganbada palukes kouba science की ओजा अमदा चाही अहुम दंगारिबा अंगांग अमबु ईश्वर कटननबा पाउताक पिरंबा रमेश सहारिया कौबा तांत्रिक अमा फारे महा तांगला पुलिस स्टेशन की मनुंग चनबा सिफाजुर करुवारा एरिया दगी फाकिबनी पावगी मतुंग इना चाही कुनमापन सुरबा साइंस की ओजा ओरिबा पालुकेस सहारिया ना था असि की तरुकता चाही नौरिबा अंगांग अमबु उबल दुरीदगी लैबा महाकी युमदा लाइटिन खुरुंबा दुदा ईश्वरदा कथोकननबा होनरमकी अदुगुंबा आइन यादबा थबक थौरम अदु थिंगननबा होनबदा पुलिसना नोंमै कापदा पालुकेस की अपोकपा जादव पालुकेस अमदी महाकी मचिल मनाव मचा सेंग अशोक अपन नंकी अदुमोइनमक पालुकेस्ती था असिगी तरेता थौदोक अदुदा सोकपदगी लाइकनबा ngamdana गुवाहाटी मेडिकल कॉलेज एंड हॉस्पिटल दा लैखिद्रे हाइरी जिरीबामदा वेट ब्रिज अमा थंबियु नत्रबदी जुलाई 13 दगी मानपुबा गाड़ी सिंह चेक तौररो हाइना ऑल जिरीबाम रोड ट्रांसपोर्ट ड्राइवर यूनियन AGRTDU की चेरोल अमना हाइरगली सेरोल असिना मखा तारगलिबदी हौखिबा चाही 2018 की नवंबर थादा हाई कोर्ट ना नेशनल हाईवे 37 दा सेलिबा ट्रक सिंगी पोर्ट पुबगे अरुंबा मसिंग असे टोन कुनमरी दगी हेना पुबा यादबगी ऑर्डर ठोकी अदुबो ऑर्डर अदुगी मतुंग इन्ना जिरीबामदा वेट ओलंबा अदु नोमदा गाड़ी सनी दगी तादना चंगलकपा मरमना नोमदा गाड़ी यांखै हुंफुदगी हेना वेट ओन बंगमदे अदुगी सुमथक्ता करिगुंबा चेंग पुबा गाड़ी सिंग लाकपा तारबदी अतोपा पोचै पुबा गाड़ी सिंग अमता वेट ओंदे मरम अदुना जुलाई 13 गी दगी मान पुबा गाड़ी सिंग वेट चेक तौररोय लंबी थोंगी फिबम फतबा अमदी ड्राइवर सिंगी अवाबा से येंगबिदुना अथुबा मतमदा मणिपुर लैंगाकना अथुबदा जिरीबम वेट ब्रिज अमा थंबियु हाइरक्ले
Tengbang Blue Fine Mingthonba Blue Band Fan Club BVFC na ngasidagi hauduna awana taraba miui singda mateng pangbagi saruk ama oina Wangkhai Koizam Laikai Sangai Pat Laiba Sanskrit College ki pion oiramba Laikhidraba Laistrom Yaimagi Loinabi Thoibida Selgi Tengbang Kusinakre Tengbang Love asigi Maikai degi miui ba ama oina awana taraba miui singda mateng pangphom thoi khanbadagi imung asida mateng pangjabani haike Nakalamaromda Laikhidraba Laistrom Ongbi Loinabi Thoibigna Kana Laijidraba Migidamak Mateng Pangbirapu Singbu Tagatpa Fongdok Laduna Hairaki Mahaki Mapuroibagidamak Sorat Bartuandi Yohonbangamdre Adum Oinamak Hayengi Sorat Asida Punamakna Sangai Pat Community Hall Da Lakpiduna Sarugyabiu Hairakli Mateng Pangbiba Lakpibang Cha Isungai Lonalama Agi Nakta Ayengde Kalmat Soratata Yawi Aidri Baton Tabu Taba Ivan Naidana Lakpiu Masanupi Makhagnatana Kanasu Lajidraba Haukam Mamangdagi Laikhidraba Kunjamayum Nautagi Loinabi Kunjamayum Sabitrida Social Worker Laistrom Domain Kuman Amadi Laistrom Domain Election Campaign Committee na Angamba Mateng Pangduna Imungi Awabada Sarugyakre Apunba Manipur Matam Isai Kanglob Amigna Sinduna Numit Mangani Chathagadaba Musical Tour Ngasi Sekmai Kendragi MLA Ais Dingona Kanglagi Nongchuk Thangba Getagi Lamthakre Musical Tour Aduda Sarugyariba Blue Band Lamdamasigi Saisakpa Saisakpi Amadi Amiki Apunba Mioi Kuntrana Saba Kangbu Aduna Bangladesh ki Silhet Amadi Tripurana Chingba Mafam Singda Yoksingadari Hiramasiga Mari Lainana Amiki General Secretary Mayangbam Dhananjoyna Bangladesh ta Lairiba Manipur Amadi Manipuri Maitei Singi Marakta Lairiba Saisak Singh exchange taunagani haiki aduga Manipur leba Manipuri sing aduga community ani simrakta exchange of thought idea the cultural exchange toba loina na akoigi matamisai gi kanodesu moiga punna sangmina duna akoigi I manaba sing igi khongul liba khongsat aduni akoina sajaga do Amaromda tour adubu lamthakiba MLA Dingona Isai Haibasi Aikoigi Tawaigi Loni Tongan Tongan ba Kangluk ki lon manadrabasu Isai gi Saisakti Pamna Dumak Tari Aikoigi Nat ki Oiba Saihek Saida Kayasi Manipur gi Wangmada Khundakraba Manipur Singna Naknarba Nungsi Mari Nana Lainana Bagidamak tour asi achoba mateng oiragani hairi Manipur gi ba alumba su fajarba su alumba sai ke hatar sai tharon alumba mai haitari ne badu mayamadu koi kemo singida lamdamdu da ulura kanda amasu mokoigi lariba lamdamdugi koigi sai su na sinma mayamdu interact tongna kanda barugi bonde samanu sina baduma suju dina leba ani gida asekpa mari ma porkani haibadu ni na DM College of Commerce the Lariba MOVC ki hostel da hosteler sing khanbada commerce amadi BBA gi mioi sing da ehenba miyeng thamduna khallei science amadi arts ta tamliba MOVC ki mahiroi singbu mirai vire haibagi wafam da ngasi all Manipur Muslim Student Organization Amsona MOVC hostel so lonsi lagane haina irang haurakre MOVC hostel da Lariba mahiroi sing amadi amsogi thomi singa akan mamongda mungnakre hiramasi ga mari leinana amsogi president Pusam Javed Ahmad na MOVC hostel da Daba Mahiroi Singh Khanbada Ojakragi Khudong Chaba Yenglaga Khanbasi Yaningde Hosteler Singh Khanba Haibasi Hostel Adugi Chatna Kanglon gi Matung Ina Khangadabani Hauzik Lairiba Fibam Asidia Mari Lainaba Hostel Authority na Chapchaba Pakum Ama Athubada Pigadabani Karigumba Hariba Wafam Asi Tabidaba Tholabadi Makhatana Akanba Khongjang Kaya Sangsil Lagani Haike Community Sothadana Lairaba Mahigilam the Suyam Sothana Salaba Furup Asibo Lehenbagi Mahuta Kaning Basatra Kanduna Lehalibase Masina Takpade Ikoi community Asibo Mirai Haina Takpani Minority Boys Hostel Infan Getter Area Maila Never Authority na Atuba Matam the Sanaba Tabula Kotkadavni Karigumba Kolak the Bataragadi Amso Amasung PSUna Manipur Prazamiam Amasung Satra Sing Kusam Nadun Akan Bakon Sanction of Sam Sadun Lady Haina Sigi Maila Never Authority Sing the so Apple Togzari Nakalamaromda MOVC hostel gi hanagi monitor hawaibam to thoithoina amsona mangzona na karigumba amata khanghanba tawdana hostel solon singani haina sangsilagli ba khongjang asi pende masina maram oraga hostel asida lairiba mahiroi singda charangna ba ma pokhale haike amsuna hajik pungamada DM college ki commerce ki lairiba MOVC hostel asi loan gene lame bidu khoi kya nungai jade
ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯏꯁꯥꯃꯛ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯒꯤꯗꯤ ꯍꯣꯁꯇꯦꯜ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯌꯨꯝꯗꯧꯅ ꯈꯜꯂꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯅ ꯌꯨꯝ ꯂꯣꯟꯁꯤꯟꯕ ꯍꯥꯏꯁꯦ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯏ ꯍꯧꯖꯤꯛ ꯑꯃꯨꯛ ꯁꯥꯟꯅꯕꯒꯤ ꯄꯥꯎ ꯐꯪꯕꯤꯒꯅꯤ Samoagi Apiada Seturiba Commonwealth Senior Weightlifting Championship 2019 gi ngasi ahoba numita Manipur gi former world champion Mirabai na gold laurakre nupi gi kg nimfumapan gi kanglupta Mirabai na apunba kg chamaga maudrama thoi thangatuna gold adu lawba ngamkhibani kumja lising ani kunda pangthokadoriba Olympic ki qualifying process asi weightlifter singi thani pangi performance ta yenglaga warep lawgani hairibani Wusu masana asibu kanagumba kharana lana lamjingnabagi mawongda tha asigi tareta association gi member singi oiba mikhal pangthokiba adu yaningde athubada mari lainaba authority na mi engsangbiu haina Wusu association gi advisor CS Gozendrona ngasigi Manipur Press Club ta pangthokiba paumi singa unaba amada fongdokre advisor CS Gozendrona makha taraduna karigumba mikhal pangthoke harabadi register of cooperative society da mangjaunana khanghallaga matungda Society asida pangthokadabani adubu bhamo laikai dagi M Biramani hairiba miyoi asina hokhiba chahi asigi mas kuntarukta case ama thijinduna masagi lanai gi oiba wakhal londa masagi mayumda mikhal pangthokleba asima gyamna laibak thibani hairiba miyoi asi hokhiba chahi Englishing amaga chamapan maudra ka taruk ki mas ki kuntarukta lamdam asigi pause kharada mahak makhata na wusu masanaga mari Kariguma mari amata lainadre haina thabak thorom amata tauba yaoroi haina khanki basu laikhrabani ngasigi lisang sina lamdam asigi miyam amadi sanaroi kaya amada namthak tawduna laire haibasi haiman bathokloi haike Haudorakpa founder general secretary ama oiragasu mahakna makhal khudingmakki posing tawduna nomana founder president oi nomana president oi nomana general secretary oi masana self style da Magi private limited company da una wusu si chalai da lisang sin alairak pasi ekoi lairiba wusu player sing guardian sing adigi wusu gi courses mayam sing sina yarak ta basi mana mabu yadaba missing ase side tawraga namdana mangam career mangan ba adugumba nupa amakhakni amotpa nupa amakhakni madudana natana magi tongan ba nattaba magi nupi angang da katukaran tawbagi Kanoda case amakhakta mahak si sokaya dano 1996 ta mahak usuga mali leinadre haidana paper da ba phongdokhraba paper do sida leijare paper da ba phongdokhraba nupa asina hanna usuda usu asi hanna paina na ba honna ba ase lewak miyam gi mangjabani masi Nakalamromda paugi mipamaduda sarugyakiba wusu masanagi Arjun awardee Wangkhem Sandhyarani amadi yumnam sanathoina wusu masana asi che nabakaya laibana ngasidi inkhalakliba sanaro kaya ninghanaduna sanaba lepkiba yaudaba nate amadi ngasi fawbada kendra lengakna Arjun awardee manga khangalakpada Manipurdagi ahum yauriba adubu Biramani hairiba miyoi asina sanaroi singda hairoidaba wahi kaya sinaba asina masana masa karamba miyoi no haibadu taksare haina fongdokhi Hana register da later mi 30 members mi manga ma expert wagera adone 25 members ga harba district wise sing jidagi 2 members or 3 members nominee moi pubiraga pulap tawraga register office ta natraga main oibo office amada vote obiraga ti aduki mati nungai ga da ni masagi mayumda vote obojidi ta singna nungai te aduna ajune wadi mo na nungai ta phongdok chari complain tawragasu complain do kanamta tabi gidaba haiba magi masasing magi masimanawsing te tawraga te thagi ba siguma pendaba mayam le 100 times legre siguma mayam jingje haiba association asina continuously tawrak pasida chhatra mayam pendaba mayam dagi sanaba tokpabo mayam yaugre moi ngasi nungthil phongkhiba pausi singda kari kari maru iba pau yauriba ge habadu mayam punna mung mieng taminasi Kanglipak ki Maira Langol Reserve Forest Saba Dukan Tara Mari Sidokre Kurai Kendra ge MLA Susindrona Sanari Vedrama Tokpiro Ibohol Minister Karam Siam gi mitam mai thakre Amiki Kangbu Bangladesh ki damakta Imphal thadokre PMKSY gi makada Agri amadi Horticulture Department da thadakhiba lupa crore kun kari thabakta sijina khrabage hangnarakli Kangla Pau
Forest Bivakna Langol Reserve Foresta Ain Kaina Sajalamba Yum Amadi Dukan Sing Taktokre. MLA gi allegation maram chade KFN PD Mantri Lana Uhna Bahona Bani. Paisa Pitok Biro Prajagi Sing Pijage Hemanta. Jirivamda Wet Bridge Ama Thambiu Union. Karnataka gi Rajniti gi Irang Hena Kansilakle. BJP Sagotpa Chamagataret Sukre. Nong Tadabadagi Ishing Har Fangdabagi Awaba Mayuknare. Zayanta. Assam da Kangi Lena Siva Yankaitaret Sukre Ishauk Tokle. Paugzel. Myanmar amasung Manipur gi Puari gi Maridagi Nan Manipuri na Hena Lumna Logduna Satarapa Tawong ni. MOBC gi hostel Solon Sinabahona Bada Irang Tokre. Lon Kidre. Lomi Sing da Har Fangan View. Kaisam Zayanta. Leivaki issue kaya da Saruk Yari. Kemsan. Nong Magi Oiva consultation program Pang Tokre. Usugi election Amuk Hangadavani. Jirivamda National Students Day Pang Tokre. Langol Tarungda Yum Amasung Dukan Sing Sidokre. Lois Lakoda Maru iba pau amuka hana pijari. Education Minister Radishyam na school amadi teacher education college singi fibam haktheng nana chatuna yangsin kre. Reserve Forest area da lam khopsi lambasing Manipur Police amadi Forest Department na takthokre nupi ama wantharak patagi like na kre. Kevin PD Minister Karam Syam gi form thado kadabani haiba dabi tawraduna JSC na Minister Karam Syam gi mitam mai thakre. Kurai Kendrugi MLA na sanariba drama topiro MLA gi furik kaudagi putorakpa JSC na Minister da maram chadaba maral sivasi live activity haina and ibohol na high crate. Ngasigi wenadi Manipuri pau matang sida lojere mi eng tabiri punamapu ARUNBALA na mukahana kurumjari.